ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯁꯂꯥꯝꯕ ꯀꯧꯖꯩ꯫ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅ ꯂꯥꯏ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯄꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯂꯧꯈꯠꯄꯁꯤꯗ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯑꯁꯨꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯔꯤꯗ ꯈꯔ ꯁꯣꯛꯏ, ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯎ ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯤꯗꯁꯨ ꯌꯥꯝꯅ ꯁꯣꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯕꯥ ꯏꯃꯥꯅ ꯃꯥꯏꯕꯤꯗꯨꯒ ꯇꯥꯟꯅꯔꯒ ꯌꯨꯝꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯑꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯜꯂꯛꯈꯤ꯫ ꯄꯨꯄꯨꯅ ꯑꯅꯥꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯠꯇꯅ ꯍꯦꯛꯇ ꯀꯧꯊꯣꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯍꯤꯡꯗꯨꯗ ꯇꯥꯍꯧꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯣꯝꯗ ꯈꯪꯗꯕꯗꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯕ ꯍꯦꯛꯇ ꯊꯣꯛꯎꯏ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯎꯔꯒꯁꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯆꯤꯟꯗ ꯆꯨꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯄꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯌꯥꯝꯅ ꯆꯪꯉꯛꯏ꯫ ꯑꯍꯤꯡꯗꯅ ꯍꯦꯜꯂꯤ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩ꯫ ꯄꯨꯄꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯀꯔꯥꯏꯗꯒꯤ ꯃꯤꯅꯣ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯉꯛꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯗꯦꯅꯦ, ꯑꯍꯤꯡꯗꯕꯨ ꯀꯅꯥ ꯆꯪꯉꯛꯇꯣꯔꯤꯒꯦ ꯌꯨꯝ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯈꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯁꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ꯫ ꯑꯩꯗꯤ ꯎꯍꯧꯋꯤ, ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯁꯤ ꯀꯔꯤ ꯑꯋꯥꯕ ꯇꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯕꯕꯥ? ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯗꯣꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯕꯕꯥꯒ ꯅꯪꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯨꯝ ꯇꯥꯁꯜꯂꯨꯔꯒ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯏ꯫ ꯑꯍꯟꯁꯤ ꯃꯁꯥ ꯁꯣꯟꯕꯁꯤꯗ ꯆꯣꯏꯔꯣꯟꯅꯤ ꯂꯣꯜꯂꯤꯕꯁꯤ꯫ ꯃꯁꯤꯗ ꯅꯪꯅ ꯁꯨꯝ ꯃꯥꯟꯅꯔꯒ ꯂꯩ꯫ ꯍꯌꯦꯡꯁꯦ ꯂꯥꯏ ꯑꯃꯒ ꯈꯣꯏꯔꯝꯒꯗꯕ ꯂꯩꯕꯅꯤ꯫ ꯕꯥꯖꯤꯒꯤ ꯃꯗꯨ ꯑꯃꯇꯪꯒ ꯈꯣꯏꯔꯝꯊꯣꯛꯄꯤꯔꯁꯤ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯁꯨ ꯍꯌꯦꯡꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯕꯕꯥꯁꯦ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯕꯕꯥꯅ ꯄꯨꯄꯨꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯄꯨꯄꯨꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯀꯥꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯄꯔꯞ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯕꯕꯥꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯨꯗ ꯄꯔꯞ ꯏꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯧꯖꯤꯛꯋꯥꯏꯗ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯧꯗꯨꯗ ꯕꯕꯥꯁꯨ ꯄꯨꯡꯉꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯄꯨꯄꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯗꯅ ꯄꯨꯄꯨꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯁꯣꯛꯂꯨꯕꯗ ꯄꯨꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯃꯇꯝ ꯑꯅꯝꯕꯅ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯍꯦꯛꯇ ꯆꯪꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯍꯌꯦꯡꯒꯨꯝꯕ ꯁꯣꯔꯥꯠ ꯇꯥꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯊꯕꯛ ꯏꯪꯈꯥꯡ ꯍꯌꯦꯡꯒꯤꯗꯃꯛ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯒ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯜꯂꯛꯄꯗꯒꯤ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟ ꯇꯥꯁꯜꯂꯝꯃꯒ ꯇꯨꯝꯕ ꯆꯪꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯗꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯃꯄꯥꯟꯗ ꯄꯣꯠꯆꯩ ꯀꯣꯜꯂꯤꯛ ꯈꯔ ꯂꯣꯏꯁꯤꯟ ꯇꯥꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗꯒꯤ ꯕꯕꯥꯅ ꯏꯃꯥꯁꯤ ꯀꯧꯔꯛꯄꯗꯧꯅ ꯏꯃꯥꯒꯤ ꯃꯃꯤꯡꯗ ꯑꯃꯨꯛꯇꯪ ꯀꯧꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯈꯤ꯫ ꯏꯃꯥꯁꯨ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯁꯥꯗ ꯉꯛꯆꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯏꯃꯨꯡꯗ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯪꯈ꯭ꯔꯕꯗꯥꯏ, ꯑꯗꯨꯒ ꯃꯅꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯀꯧꯔꯛꯏꯕꯁꯤꯕꯨ ꯇꯨꯝꯗ꯭ꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯔꯒ ꯌꯦꯡꯉꯨꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯕꯕꯥꯆꯧꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯥꯏꯗ ꯇꯨꯃꯤꯟꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨ ꯕꯕꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯀꯤꯔꯛꯄꯗꯒꯤ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯇꯨꯝꯕ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔ ꯊꯝꯃꯨꯅꯕ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯃꯁꯝ ꯃꯅꯥ ꯊꯥꯗꯔꯒ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯃ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ
Makada gonggong launa thadaramaga sida karinoma leire haidana kana lauduna babagi kada yamna pakana sensalami adumne imana kana laurpaduda isega igasu tumambadu khangprek khangna haugalami isega igada natana yungge miyoya nambana tumba loina hauganarami babasu masada pingaray amaga loina na phuklauna haugalaktuna imada kari lehore haibanu kaidawrake nangbu ahinga sida hangami matamaduda imasu yamna wana sor sangna honduna babada sumna hairami Laining Tokada nupi ama masamana thadaraga phamduna lehore aidi sasi kibada yadre hairamduda ahingaduda akoigi imasi masadu gyan tadana lekthaki matawduda babana su pakhalakpadagi tasau ise nanaw nupi se karino matawre amukta thuna sangbiro kauksalami segaiga su imagi matawduda babada imasi kaidawrake hangami konedi kaka hoi baba sa hoi indomsa hoi makoi meyam su setsanaraki aduga babada kaino tawrisidi kamaina tawrino hangami babana mukhangde hauji waidene laining thokada nupi mafamaga lehore hairamaga masasa gyana du mangkhre tasau maside kamdongni haidana babana baba sauda hangami baba chongna mokoi kakai ton beduda sumna hairami thoiba natai masalai gi maramda mali oiribasi chalo nang khara thuna makharungi mama thaman ngaudu nang amukta kauruso hairami Baba chongna dumna hairpaduda kakana so hoi dadai kauruke salam bala ibani saluse hairpadagi ahinga duda kakaga iga maibadu kauba salami kona maibaduna yum masida hek yorpaga babaga baba sauga makoya hom wari ngayak sanarga maibaduna sumna haire nakoi ge laina to kasida karino mati leirene masimina tharpa oidoribani kuireda madi yum masida leirakpa maibadugi wapu maduda koi mungi miyoi singde loina ngaknarami kakana somuk maibaduda oza maiba hayang akhoi pabgi swara thoi madugi tinmu laimu phataba yu masida sangchali bazara hangami kakagi wafa maduda babana musumna kumei toma madugi nate yu maside nupi madum sattuna leirabani pachina leiringai matamda su masiena thengna khrabani pachina hinglingai da sokpoida hairamaba waphamni yu masida nupi mathoya laining thoka da nupi ma sangkhre haidana pachina su masinda yamna solamabani Ado oza maiba masibu kamdawgani karaidagi laibano natraga minaga laitin thajalakpa kaido oithori para hangami akoi mungi miyosingna hangiba wahang adugi pakumdo maibaduna piramde tumina lai numituda imasu maibaduna laitin khwiram thokpirami adugo kona imasu gyan tamna laki maibaduna su baba hoida sumna hairami anugi sorasu loidri maduna laing thoksana mahi kada sangsalaga lai khuramoba nungaigataba mandi Madugi mohon mapandu ina lai khuram thoksi pochaiga kya langura nu sorat ke hing lai khuram na basanga da polam singa tudagi khara khaidok se yenga ga tawrage haidana maibaduna polam khara lakthoaga thungwan wang mata lai khuram thoami numitu da maibaduna lai khuram gi mong matawasi su hek yengbada suki matiga kiba poami imungdagi miyoy ama tanthorokpagi mong da masinda salu thoro ma phumasinangi lepham na te haidana Kuzaya amada tari masakara haptuna imungdagi kiktok samthoaga kariguma masak udaba posa ama yum manungdagi tanthoraki kona laiting khoramba loirba matung maibaduna babada sumna hairami nakoi imungda mina laya pataba thajanbirakpani yamna nakna leida misaktudi adu aina haidokpadi nungaite hairami maibadugi wapumaduda babana musumna kumei oza maiba misaktu haibiramu akoidi ngasi phok kanada su laludri Baduna akhodi kanagwa miyoy amatada makhoina oirangwani haibasi chingnaba leite adubo phiba masi yaurabani na misaktudi khangjaningi bajina leikidabada su masai kan lama khangde khangawdana masado krak laungna laksalaktuna leikidabani ima so mangai phamna hemna ikan kana hekta leikide masibo mina sanaba yaura bazara hangami babagi wapamaduna maibaduna suna makatari nungaitene siguma tawdokse thengnabasi aisu Mani mina ni laina nati laiding ang naraga magi topum machija khara tamaga phai adubo mina tawbo post ni ngak thokpa wai isa na muk haija khangja po wairaga di phaba yengutu na khoi ge hek yumlo nariba imung asina tawba ngak tani imung asda lai sana ba miyo yama yawi baduna khoi kana man ke hangakhi babadi mai baduna adumna muka haijalak baduda angakpagi angakpa ngak to ina loina thokhi babagi wakanda su yumlo nariba imung aduna adumna Doksin birangwani haibasi nongmata wakanda kanjalude babana muk maibadu de ipu karino hairisibo akoi ga sung nuksi sanana leminari bai mungasina
ꯑꯩꯈꯣꯏꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯀꯅꯥꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯕꯨ ꯌꯥꯎꯔꯝꯗꯣꯔꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨꯅꯅꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯁꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏꯗꯗꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤ ꯃꯁꯛ ꯇꯥꯛꯄꯗ ꯊꯥꯖꯕ ꯊꯨꯏ, ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯑꯣꯏꯗꯗꯤ ꯃꯥꯒꯤ ꯌꯦꯛꯅꯕꯗꯨ ꯃꯁꯛ ꯇꯥꯛꯑꯕꯁꯨ ꯊꯥꯖꯒꯟꯗꯦ꯫ ꯃꯁꯤꯅ ꯈꯦꯠꯅꯔꯤꯕ꯫ ꯑꯩꯁꯨ ꯈꯪꯉꯤ ꯅꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ, ꯃꯗꯨꯃꯛꯅꯕꯨ ꯅꯈꯣꯏꯁꯦ ꯏꯆꯝ ꯆꯝꯖꯩ ꯈꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯃꯨꯡ ꯑꯁꯤꯅ ꯇꯧꯔꯛꯄꯅꯤ꯫ ꯌꯦꯡꯉꯨꯇꯨ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯧ ꯑꯃ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯥꯖꯜꯂꯛꯄꯅꯤ꯫ ꯅꯨꯄꯤꯗꯨ ꯑꯩꯅꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯄꯥꯝꯂꯣꯝꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯏꯃꯨꯡꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒ ꯉꯥꯏꯁꯦꯟ ꯑꯣꯏꯅꯔꯝꯃꯤꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ꯫ ꯌꯦꯡꯉꯨ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨ, ꯃꯗꯨ ꯃꯥꯏꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯕꯤ ꯇꯣꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ꯫ ꯃꯈꯣꯏꯁꯦ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎ ꯂꯩꯕ ꯏꯃꯨꯡ ꯅꯠꯇꯦ, ꯚꯔꯥꯗ ꯂꯩꯔꯛꯄ ꯏꯃꯨꯡꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯃꯃꯥꯗꯨꯅ ꯚꯔꯥꯗꯨꯗ ꯂꯩꯁꯟꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯁꯜꯂꯛꯄꯗꯒꯤ ꯚꯔꯥ ꯃꯄꯨꯗꯨꯅ ꯃꯈꯣꯏꯁꯤ ꯂꯩꯔꯅꯨ ꯐꯥꯎ ꯍꯥꯏꯔꯕꯅꯤ꯫ ꯉꯛꯂꯤꯕꯗꯤ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯂꯥꯏꯇꯤꯟ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯁꯟꯗꯨꯅ ꯚꯔꯥ ꯃꯄꯨꯗ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯧ ꯑꯁꯤꯅ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯑꯦ꯫ ꯅꯈꯣꯏꯁꯦ ꯈꯔ ꯋꯥꯈꯤꯗꯣꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯅꯣ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯤ? ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯀꯨꯏꯔꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯛꯏꯕꯁꯤ꯫ ꯃꯆꯥ ꯐꯥꯎ ꯆꯥꯎꯔꯦ꯫ ꯐꯔꯦꯁꯨ ꯐꯔꯒꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯈꯣꯏꯒ ꯊꯦꯡꯒꯥꯏꯅꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤꯁꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯈꯪꯍꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯁꯤ ꯃꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗꯒꯤ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯇꯥꯟꯅꯔꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯄꯨꯟꯅ꯫ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤ꯫ ꯋꯥꯐꯝ ꯄꯨꯝꯕ ꯕꯕꯥꯅ ꯕꯕꯥꯆꯧ ꯑꯃꯗꯤ ꯀꯀꯥꯗꯁꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥꯆꯧ ꯍꯣꯏꯁꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯀꯤ-ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯇꯧꯔꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯏꯃꯥꯕꯣ ꯍꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯅꯣꯡꯃꯗꯤ ꯀꯀꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯀꯀꯥꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯦ꯫ ꯀꯀꯥꯁꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯥꯏꯗ ꯍꯦꯛ ꯌꯧꯁꯜꯂꯛꯄꯗ ꯀꯀꯥꯒꯤ ꯈꯣꯡꯑꯣꯏ ꯊꯪꯕꯁꯦ ꯃꯁꯛꯇꯤ ꯎꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡꯗꯣ ꯌꯥꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯀꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯋꯥꯡꯃꯗꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯃꯣꯆꯧ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯀꯀꯥꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯀꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯄꯗꯒꯤ ꯀꯀꯥꯒꯤ ꯈꯣꯡꯗ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯟꯅ ꯐꯥꯔꯒ ꯌꯥꯜꯂꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯈꯤ꯫ ꯕꯕꯥꯒ ꯕꯕꯥꯆꯧꯒꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯏꯃꯥꯒ ꯏꯃꯥꯕꯣ ꯍꯣꯏꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯃꯁꯥꯗꯣ ꯍꯥꯞꯄꯤꯡ-ꯍꯥꯞꯄꯤꯡ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯜꯂꯛꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯨꯕꯗ ꯀꯀꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯈꯣꯡ ꯑꯁꯤꯗ ꯌꯥꯜꯂꯛꯏꯕꯁꯤ꯫ ꯑꯩ ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯗꯦꯀꯣ, ꯃꯁꯛꯁꯨ ꯎꯗꯦ, ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯈꯣꯡꯁꯦ ꯊꯥꯡꯕ ꯍꯦꯛ ꯊꯣꯛꯇꯦ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯛꯑꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯣꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯀꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯀꯀꯥꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯇꯣꯈꯥꯏ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯪ ꯅꯇꯣꯝꯇꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯛ ꯅꯊꯧꯅꯥ ꯂꯩꯇꯕ ꯇꯥꯅꯤꯡꯗꯦ, ꯃꯗꯨꯒꯨꯝꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ꯫ ꯍꯧꯖꯤꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯒꯗꯕ ꯃꯇꯝꯅꯤ꯫ ꯌꯥꯔꯦ, ꯑꯍꯤꯡꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯍꯌꯦꯡ ꯈꯟꯅꯔꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯀꯀꯥꯗ ꯉꯥꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯁꯨ ꯏꯟꯗꯣꯝꯆꯥꯅ ꯂꯥꯏꯗꯨꯛ ꯀꯠꯀꯦ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯉꯨꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒꯁꯤ ꯐꯤ ꯄꯣꯠꯆꯩ ꯄꯣꯌꯣꯝ ꯁꯥꯌꯣꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯆꯠꯈꯤ꯫ ꯕꯕꯥꯅ ꯀꯀꯥꯅ ꯑꯗꯨꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯀꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯁꯨ ꯇꯠꯅꯕ ꯅꯨꯃꯤꯠ ꯑꯣꯏ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯃꯗꯨ ꯄꯨꯝꯕ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯗꯨꯝ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯃꯥꯏꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯊꯥꯖꯤꯜꯂꯛꯏꯕ ꯏꯃꯨꯡ ꯑꯁꯤꯒ ꯃꯍꯩ ꯀꯥꯞꯁꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯆꯤꯟꯗ ꯄꯛꯑꯒ ꯂꯩꯔꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯦꯛꯇꯨꯅ ꯊꯦꯡꯅꯔꯛꯄꯅꯤꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯉꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯅꯦꯛꯄꯗ꯫
Imung aduna so akoina adumna haleye khangakpadagi aroibi tana yum asida phataba mahi posi maphataba laitin kya ama thajalakhi numidang se tumba mata yaramde yumgi jinga mathaksida mi amana karga chongtharakpagi mawongda gonggong akoi se lepham chafam amada khangamde masida natana numidang sida thungandagi imungi myoi sarga hekta kauthore matam aduda babana thungana torchlight kapsanduna yengbada su mi leibagi mamidi amata uramde atopa yumthangnaba myoi singna pongna khoigi yumgi jinga mathakta ahingna gonggang makhonamda tai adubu kari tawribano hangakhi maduda babaso kumpham khangamde amaromnana kakasu nupi mapamdagi yamna kanna naduna yumda amuk hala ame imung asida weriba mataw asida kakasu amuk kanna nasalakpaga babaga babaso khasu kokta khud hapki kakana yamna kanna naduna leiringai matam maduda su pupuga bokana siramdai matamda machinda choron pharon pungangda ngangamba dumaina kakasu amuk tawrakhi matam anambana yum asida mi yamna sangi nupi ma sumagi manakta sangaga dum lei haidana machinda choron lonba haura ame babaga khangnaba maiba mana so sumna hairakhi kakasi matam anambana senau imungsida kakagi thawai laungnaba senaduna leikhre hairakhi madudagi kakasi ima hoi ima bo hoina ahing nungtin khaktana matam anambana senaduna lakhi kakagi kaduda su kakasangi ba myoi singa se tanthoknaba manam namthiba mayam amasu imungdagi mapang khangdana hekta manam selakhi imana sumadu lai phataba sienbagi ne haidana khoju lekhamsi matam anambana adum humtoami Panamasi oiduna su kakasi numitudi masinda ay yamna kiki hairamaga aroiba nuksa swar honki babasu kakalay kidama matamda yamna kapami masigi matung matam kharagi matung dadi lai sanariba imung adusu matang makoygi imung sisu angawa paigumna laina matung khangdana narakpa mataw kya si tawraktuna maruwaina lai sanariba nupi adu akan malaina amana naraktuna kanbang namdana siki masini mayam ngasigi riyan horror story matangi warida mayam punamuk thengnarasi ngasigi di mayam dagi kaina na babiti ay lugzari